Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maruiba pau SDSA gi thawong tungda akai balakani KSO Sadar Hills Assam Rifles ki Director General ga loinana famgadaba mifam saruk yanabagi damak chatkiba United People's Front UPF ki wangangloi Arun Kipjen Senapati District Student Association SDSA gi luchingba singna lambi da thatuna thamkiba amadi masa paiduna check tawkhibagi thawong akanma mawngda condemn tawi haibaga loinana thawong asimak tungda akai balakani haina Kuki Student Organization KSO Sadar Hills na thadorokpa cherol amana hairi KSO Sadar Hills ki cherol aduna hai suspension of operation su tawnariba group sing hauzik India government ka loinana wari sabagi thabak chathari Assam Rifles amadi UPF ki wangangloi masamangna sengdorakhiba matungina AR ki Director General ga pangtholiba mifam adu su chanariba group singa lenga ka wari sariba sigi saruk ama oina pangthokpa standard meeting amani Tungan bakanglup sing na claim tawriba militant sing score tawduna chatli haiba wafam adu yumfam yaudaba aranba wafam ni changnai na pangthoktuna lagliba mifam asigi mayokta SDS gi luchingba singna kanadabada chayennaba thoannaba honare mahiroi gi luf ama oiraga mahiroi singi yaifa tharangi damak mieng changbagi mahuta karigi damak political gi matangda khuthingjillibano SDS gi luchingba singna chathakiba thawong adu logi wangmada chathaba thawong ni loinana lairiba chumba sing adu bulana uhanaba honabani haiki cherol aduna makha taraduna SDS gi luchingba singna chathaki balichat adumak kuki gi miyam amadi Assam Rifles ki mayokta ayatpa pinaba honabani thawong asina hena tension lehnaba amadi kangluf amaga tongan tahanba yabagi phibam leibana akaiba kaya lakani SDS asi mairuluf ama oibana education gi malamda mieng changadabani political gi matangda khuthingjinfam thokte divisive politics sanabagi mahutta peace making body ama oina leibaga loinana Manipur gi mahiroi singi yaifanaba amadi education gi fibam phagat hanaba honaba romda mieng thamgadabani haiki Arambai Tengol na Governor Joy Kumar Bala unakre khulngak pasingi mathakta legal action amadi phaba punba tawdana baloinana mitai bu ST lista chalhanna bataksin kre Arambai Tengol gi mihut kangbu amana ngasi numidang waram Governor Joy Kumar Bala unaduna pung amarom chupna wari sanakibaga loinana tongan ba demand mapan yawba memorandum amasu Arambai Tengol gi maikaidagi Governor da pisin kre hairi Governor unaba du Arambai Tengol gi luchingba korongan bakhuman CMP gi Commissioner Munindro PRO Robin Mangang Khwarakpam Unit 19 gi Commander Langon ba sarugyaki Governor da pisin kiba memorandum adu da border fencing tauba kumja 1951 da yumfam oiraga NRC chana hanba illegal immigrants sing masa gi maramda halan kiba thabak paikhatpa suspension of operation su handokpa amadi sugi chana kanglon thugaiba militant singi mathakta kanma thabak lokhatpa popi pambi sing maru fangna manghan tahanba illegal immigrants sing dagi ST status lauthokpa Arambai Tengol yauna khulngakpa khudingmaki mathakta commission tribunal court na chingba kanaguma amatana phaba punba natraga legal action lawbagi thawong chathadaba chingmam amadi tamda chap manana chana hannaba MLR and LR Act 1960 semdokpa amadi mitei gi ST status amo hanna hanjilhanba haibasini memorandum adu da haukiba kumja 2023 gi May 3 dagi thokiba chahi ani fazilakadoroba irang asina mitei micham kaya thawai mangkhre kaya na so apan nangkhibaga loinana miyoi kaya amana lanjena dun leiri miyam gi demand sing asi athubada thabak ton thoknaba wafam sing pali maram aduna Governor gi maikaidagi India government amadi mari leinaba authority singda demand sing thabak ta onthoknaba taksin biu haiba wafam supalli Governor unaruba adugi matangda Arambai Tengol gi PRO Robin Mangang Khwarakpamna paumi singda hai Arambai Tengol gi mihut singna Governor unaduna pung amarom chupna wari sanaki Arambai Tengol gi maikaidagi hanana mamangda leiramba Governor da pisin kiba memorandum aduga chap manana nauna Governor oiraklaba Ajay Kumar Bala da pisin kre Governor ga wari sanaba aduda manungda understanding khara leinare masi matang matam chana miyamda soidana lauthorakani haiki khulai surrender tawbagi matangda paumisingna hangba wahangi paukhumda mangna hai khulai surrender tawbagi matangda condition khara da yanaba leire adubu chap chaba wafam matang chabada thamge haiba phongdoki Governor gi maikaidagi state asida ingtapa hanjilaklagani haina thajaba pirakhi loinana ingtapa puraknaba Arambai Tengol so mateng pangnaba hairakhi khulai sing lokhatpa loiraba matung national highway sing hangdokani haiba wafam su thamlakhi